Hauji akoina leijariba asi Porompat ki Netsu Ground TV Tower manaktani. All Manipur Filmmakers and Producers Association AMFIMPA na sinjaba football tournament 2014 dagi chahi manga handak chahi manga sugudoriba tournament asi ngasi opening ceremony ni. Tournament asi da saru yagadoriba group sing de maming panjaramge. Group A da Amik FCA, AMFIMPA FC, AMKA FC, AMSET FC, Choreographer FC. Group B gi da Director FC, Amik FCB, Amik FCC, Actor versus Choreographer FC. Tournament asigi theme di Yes to Life, No to Drugs ni. Ngasi 20 January dagi 27 January bau chathagadoriba tournament asi mayam punna saru yabiyo. The Women Multi Development Association Porompat Kurai Thangjam Laikai. Helping Besa Opi. All Manipur Matam Isai Kanglok Ami Nam Hena Chobo Film Pigadoripa Timni Cine Actor FC Thangjam Arun Kumar, President Neroka FC, Proprietor Arun Enterprises. Ngasi ki thoram masida chief guest ki phampam langda lengsin binaba kuin haijaba da hara orang lak biduna matam chana function asi hawan bi bagi damak taram na oksheri sumaina tawdana akoi football ki through da football nataba sports ki through da sumaina tawna koina football sana sanaraga tournament ma create toraga koi healthy society ma create toba ngamgani haina khale ahanju phanyamna yauri sida aduga healthy society create torobadi healthy state to create toba ngamgani aduga healthy nation to create toba ngamgani tournament asida saruk yabagi doba film pattern tongan tongan ba department da lebiriba tongan ba team da saruk yabiriba mayam puno pusi kai khundu cheri loinana ngasi badon phangna lakpiriba chinnaw sing marumapang landam masigi himai bel maruina sida ngasi mas pa saruk yabiriba maya pai sing ai magi de kai khundu cheri magi thabakta sang nurakanda khoina amuktang punna unamina ba habasi amma thoktai haidana pangthokpane haibedo madugi maramduni aduna ai khoi sigumbada lingjen manana ai khoi mayamgi unity utpa haibasi sumarak marakta ai khoi yam tangai phatabane na khanjai AMFIMPA CUP All Manipur Filmmaker and Producer Association sinjaba sugumba tournament si hokdokpagi thoramda dice da lengchen biriba thongni jaba olena kuding mapu thagatchari anira kunda malam tamni nushimi imamani po nushimi imamani po maya ka bajinja ki hero nung da lupi ai maya ka bajinja ki hero nung da lupi ai inung sora film fraternity sida hadi film forum ge makhada hogi tongan ba organization mem association mem le aduna ai samakna senior actors guild gi president hoibani agi ming local gawi ai khoi gi sahi chupama film gi schedule pi beda hadi film nam na bana bada actor actress sing asi amadi crew members sing
even director producer pun mesti loin nama cindar leba amaga film de shooting mafam thengna ba natana thengna bai khudong sawa phangde adu asigumba matam ama AMFIMPA na sillaga sahi amagi manungda nimit kharani hafta ama orsu tarani orsu ko masi film shooting lepaga akhoi mayam masi jungsan naraga football match sanaba si ai thoidona phattabani haningde ai kanabani ne lawi adana akhoi gi senior actors FC su football team mama thoktana akhoi hojik sanagadori AMFIMPA gi mangarak suba cup tuni go adugi nisu ground ani hojik tauri se ado pilot se football sida thawai yawibra football di ai hek kano to angang oin ngai de haitare football yam pamjare ai isamak so football player ma oina hojare hana film de sa khungda dringai da aduga kai tare sum ai gi ishona tambi ba haitare adai pamjaru ba kola bu gai film ma sa kone hana de football player kari karamba team da no yawbir se akoi gi kaino ne local gi akoi gi kaino club tai tare akoi first division guma thokpa club ma leram akoi gi silona ada kaino tawjara duga ngasi gi AMFIMPA na host toroga sinjari ba sida karamba team da yawbire kai karamba team da no saru yaraga yawrise senior actor FC da ngasi gi di sanabi ba da yawbigadra yauni goalkeeper oina yauni yam nungai jare dadi matung da sung thengna gi se ngasi jo phasana sanabi ba yo thank you ngasi AMFIMPA gi mangarak suba cup se sidaida bijuna yawrise biju se film actress ni ko actress amu oina sidaisa saruk yaw se football gi lam sida kai fawe tasengna haidi football gi lam sida haidi khoi artist kaina sumaina haidi ball haiba masana se si se yokhat poina haidi film ga di yam contrast le ani se ball si ga yengna tar ga di adubu artist sing sina pamjaba amasung masana sibu yokhat ning bagi kaino sida mayam na sumai yokhat pidana pull up support to minaraga sumaina match sama hai tare ko pangthok pasi am phai akhoi su saruk yan ninge haibadi hena akhoi na support to rikhai moi da su haidi mayam akhoi gi support yaw daga di moi su ngam moi ba aduna pull up mayam punna sumaina aphaba lambi da yes to life no to drugs hariba lambi se changsin minaraga ball match sama sin basi am phai na haininge mayam dadi kai message pininge mayam afaba ngata to minarsi phattaba pomna mak thadok minarduna inkhala iba na ha sing da hena phaba adagi player su haidi masana sibu yokhat poina nahara sing na su hena afaba oira sanu haba message piraga lasanjare ngasi mangarak suba AMFIMPA cup se sina lakpa sida gapilina da phawba khara do phongdopi ngasigi mangarak suba AMFIMPA na sinba football club cup ase ngasi pangthokpa sida haidi isada sumana saruk yaba se ngasi na aham boidine aduna yamna nungai poksei mathang tarakpada su sidagi hena chauna sinba ngambiyo haiduna aigi site ge so haijer jersey number 3 S team member jersey number 10 AMFIMPA के प्लेयर संगनी असंभव मसूगी यूनिफॉर्म से लेकर AMFIMPA के प्लेयर से लगा कमबाल मसूगी यूनिफॉर्म से लेकर हेमा मणिपुर अथम पोपी इमाओ चिंतम पोपी नुंशिबी पुवारिगी तोरे तुथेक कयाना नपारी नमुम कयाना ngasi mangarak suba AMFIMPA cup se AMFIMPA na host toroga ngasi nisu ground da jathari basida isamak su saru yabire ado AMFIMPA gi sida nupi gi match ti yaudri ko nupi gi team yaudri ado mathangi AMFIMPA cup kaino 2020 da ka da base sida isana yawning bagi mot lai bra akhoi gi actor FC dagi oina adum yauni kai gumba nupi gi hapa ga di hoi suksoi so na adum yaujagani aisu football yam pamje isamak so ado hoi kai gumba hapa ga di suksoi so ga yaujagani thank you thank you